ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯝꯂꯩꯃ ꯌꯥꯝꯅ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯃꯐꯅꯦꯛ ꯑꯗꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯍꯥꯏꯔꯞ ꯊꯥꯡꯒꯠꯂꯒ ꯃꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯀꯣꯟꯊꯣꯡꯒꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯆꯪꯂꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯀꯟꯅ ꯍꯦꯛꯇ ꯍꯥꯏ, ꯍꯦ ꯄꯥꯕ ꯀꯣꯛꯇꯥ, ꯅꯪꯅ ꯑꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ? ꯅꯠꯇꯦ, ꯑꯩꯕꯨ ꯅꯠꯇꯦꯕ, ꯅꯆꯥ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗ ꯅꯆꯥ ꯅꯨꯄꯤ ꯑꯩꯕꯨ ꯌꯣꯜꯂꯒ ꯄꯥꯕꯅ ꯄꯦꯜꯂꯤꯁꯤ ꯀꯔꯤꯅꯣꯕ? ꯑꯩꯁꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯊꯔꯛꯄꯁꯤꯗ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯕ ꯇꯣꯃꯥꯜ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯒ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏ, ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ꯭ꯔꯥ? ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ, ꯍꯩ ꯅꯤꯡꯖꯣꯟ ꯇꯠꯅꯅꯕ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅ ꯍꯦꯛꯇ ꯀꯟꯊꯒꯦ꯫ ꯀꯗꯥꯏꯅꯣ ꯃꯌꯥꯗꯨ ꯅꯦꯛꯀꯦ, ꯀꯗꯥꯏꯅꯣꯅꯦ? ꯁꯨꯝꯂꯩꯃ ꯃꯃꯤꯠꯀꯗꯨ ꯐꯩꯅ ꯌꯦꯡꯂꯒ, ꯍꯦ ꯄꯥꯕ ꯃꯤꯐꯠꯇ, ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ, ꯄꯥꯕꯅ ꯑꯩꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯃꯌꯥꯝꯗ ꯌꯦꯡꯕ ꯂꯥꯛꯅꯕ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯏꯁ, ꯄꯥꯕꯗꯤ ꯃꯤꯍꯨꯜꯒꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧꯔꯤꯗꯅ, ꯍꯨꯔꯥꯟꯕ ꯂꯥꯛꯅꯕꯣꯏ ꯅꯤꯡꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯍꯨꯔꯥꯟꯕꯕꯨ ꯅꯠꯇ꯭ꯔꯕꯗꯤ꯫ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯄꯥꯕ, ꯑꯩꯅ ꯍꯥꯏꯗꯣ ꯈꯨꯝ꯫ ꯑꯣ ꯍꯥꯏꯌꯦ, ꯄꯥꯕꯅꯅꯦ ꯂꯣꯏꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯑꯃ ꯀꯣꯛ ꯍꯦꯛ ꯈꯟꯗꯣꯛꯁꯨ ꯉꯥꯏꯗꯅ, ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯑꯃꯕꯨ ꯍꯦꯛ ꯌꯥꯎꯔꯕꯗꯤ ꯊꯣꯛ ꯍꯦꯛꯇ ꯐꯥꯎꯔꯗꯕꯅꯤ ꯏꯆꯥ ꯑꯁꯤꯗꯤ꯫ ꯅꯪꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯍꯌꯦꯡꯋꯥꯏ ꯄꯥꯕꯗꯒꯤꯅꯦ ꯅꯨꯡꯇꯤꯒꯤ ꯅꯤꯕ ꯂꯥꯛꯄꯗꯣ ꯏꯄꯥ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯅꯪ ꯄꯥꯕꯅ ꯏꯆꯥꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯁꯦ꯫ ꯍꯥꯏꯔꯝꯂꯕꯅꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯕꯣꯔ ꯑꯃ ꯄꯥꯝꯖꯩ ꯍꯥꯏꯗꯅ꯫ ꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤ, ꯅꯠꯇꯦ ꯑꯁꯨꯛ ꯐꯠꯇꯕ, ꯑꯁꯨꯛ ꯑꯔꯤꯛꯄꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯅꯦꯅ ꯂꯥꯏꯁꯤꯅ ꯄꯤꯔꯛꯂꯤꯅꯦꯕ꯫ ꯅꯠꯇꯦ ꯄꯥꯕ, ꯅꯪꯅ ꯑꯩꯕꯨ ꯌꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯆꯥ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯑꯐꯕ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤꯕꯨ ꯀꯔꯤꯗ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯌꯥꯝ ꯀꯥꯏ, ꯈꯖꯤꯛꯇꯒ ꯅꯠꯇꯦ, ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯕꯨ ꯀꯅꯥ ꯇꯧꯅꯒꯦꯕ? ꯄꯥꯕ, ꯅꯪꯁꯤ ꯀꯨꯏꯔ ꯀꯨꯏꯔꯒ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯅꯣꯡꯃ ꯀꯣꯟ ꯁꯤꯗꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨ, ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯁꯤꯈꯤꯅꯨ ꯁꯤꯈꯤꯅꯨ, ꯅꯪ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯅꯄꯥ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯁꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ, ꯏꯄꯥꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯁꯤ ꯂꯩꯍꯧꯕꯗꯣ ꯇꯜꯂꯦꯕ꯫ ꯅꯪ ꯁꯤꯈꯤꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯀꯩꯅꯣ ꯁꯤꯕꯣ, ꯃꯤꯒꯤ ꯃꯄꯥꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯤꯌꯦ, ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯃꯄꯥꯅꯦꯕ ꯃꯁꯤ꯫ ꯍꯣꯏꯅꯦ, ꯅꯄꯥ ꯑꯩꯁꯦ ꯌꯥꯝ ꯁꯤꯡꯕꯅꯤ, ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯁꯨꯝꯂꯩꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯄꯤꯕꯥꯇꯣꯟꯁꯨ ꯃꯀꯣꯛꯇ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯄꯨꯗꯨꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯄꯤꯕꯥꯇꯣꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯁꯨꯝꯂꯩꯃ, ꯁꯤ ꯅꯪꯅ ꯁꯖꯤꯛ ꯐꯥꯜꯂꯨꯁꯨ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯁꯖꯤꯛꯁꯦ ꯀꯥꯏꯗ ꯊꯝꯃꯣ ꯍꯥꯏꯅꯣ? ꯃꯩꯗ ꯅꯦꯠꯂꯤꯕꯤ ꯁꯨꯝꯂꯩꯃꯅꯤ ꯑꯁꯥꯎꯕꯗ ꯏꯪꯊꯗ꯭ꯔꯕꯗ ꯄꯤꯕꯥꯇꯣꯟꯗ ꯍꯦꯛ ꯇꯥꯏꯅꯕꯤꯔꯛꯏ꯫ ꯁꯖꯤꯛꯇꯣ ꯑꯩꯒꯤ ꯀꯣꯛꯁꯤ ꯊꯝꯃꯣꯁꯤ, ꯑꯩꯒꯤ ꯀꯣꯛꯁꯤꯗꯅꯦ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯣ꯫ ꯁꯟꯒꯤꯅꯤ ꯈꯪꯅ ꯈꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦꯕ꯫ ꯆꯠꯂꯣ, ꯊꯝꯃꯨꯅ ꯊꯝꯃꯨꯁꯤꯁꯨ, ꯈꯣꯏꯗꯧꯅ ꯈꯔ ꯁꯧꯒꯠꯂꯤ ꯀꯥꯟꯁꯤꯗꯕ ꯅꯉꯣꯟ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯨꯝꯂꯩꯃ꯫ ꯄꯤꯕꯥꯇꯣꯟ ꯋꯥ ꯑꯃ ꯍꯥꯏꯖꯕ ꯉꯝꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯃꯥꯏ ꯈꯖꯤꯛ ꯂꯨꯞꯊꯗꯨꯅ ꯃꯀꯣꯛꯇꯒꯤ ꯁꯖꯤꯛ ꯃꯄꯨꯜ ꯑꯗꯨ ꯊꯥꯡꯊꯔꯒ ꯁꯪꯒꯣꯜꯗ ꯆꯪꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯃꯈꯨꯠꯀꯥꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏꯍꯧꯏ, ꯃꯁꯤꯗꯤ ꯏꯪꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ? ꯏꯁꯧ ꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦ꯫ ꯃꯋꯥ ꯊꯤꯕ ꯂꯨꯗꯧꯔꯤꯅꯤ, ꯃꯁꯤ ꯈꯪꯗꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯤꯅꯤ ꯍꯥꯏꯁꯤ ꯃꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯄꯤꯕꯥꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯍꯩ ꯏꯕꯨꯡꯉꯣ ꯄꯤꯕꯥ, ꯅꯆꯜ ꯁꯣꯅꯨ ꯍꯤꯡꯆꯥꯕꯤꯁꯦ ꯃꯁꯤ ꯃꯩ ꯌꯥꯝ ꯀꯟꯅ ꯆꯥꯛꯂꯤꯕꯅꯤ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯁꯥꯖꯤꯡ ꯍꯧꯕꯅꯤ ꯃꯥꯗꯤ, ꯃꯁꯤꯡ ꯑꯃꯨꯛ ꯀꯥꯡꯂꯛꯄꯗ ꯃꯄꯥꯒꯤ ꯁꯝ ꯌꯥꯎꯗ꯭ꯔꯕ ꯂꯋꯥꯏ ꯂꯨꯇꯣꯟꯀꯁꯦ ꯍꯦꯛ ꯐꯣꯏꯔꯤꯗꯨꯅꯤ꯫ ꯅꯪ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯅꯨꯀꯣ ꯕꯨꯡꯉꯣ, ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯅꯨ꯫ ꯄꯤꯕꯥꯇꯣꯟ ꯑꯁꯥꯎꯕ ꯂꯩꯇꯦ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯈꯨꯔꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯏꯆꯜꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯁꯖꯤꯛ ꯐꯥꯜꯂꯨꯁꯨ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗꯩꯁꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯍꯥꯏꯗꯅ ꯆꯝꯅ ꯍꯪꯕꯅꯤꯗ ꯈꯨꯔꯥ꯫ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯄꯤꯕꯥꯇꯣꯟ, ꯅꯪ ꯁꯟꯄꯣꯠ ꯈꯣꯏꯕꯗꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯀꯨꯝꯒꯤ ꯅꯣꯡ ꯍꯦꯛ ꯂꯥꯛꯄꯒ ꯎꯀꯥꯏ ꯇꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯑꯇꯤꯌꯥꯁꯦ ꯅꯣꯡ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯎꯗꯦ ꯇꯧꯔꯤꯁꯦ꯫
Handakti nongsisu aidumna likna sudoribra khangde. Kura sanpot khoibati karangna loina loireda. Ngasai yu maning ingkolgi alu angangbi mayamdo loina tanthokserabani. Oh, phare phare. Ado nangna tawba maibo alu masa khajik khajik pikpa singdudi loina lawsilamoido tawriba. Aina mu ningtina manthoktradi yaroi. Arembada alu masa mayam mata duna leiramkhineba. Hairingi sumleima amusu thoraktuna hai. Tapi baton nangamta law singsia amta khairu law. Paban phataduna arikpo wari saido taru. Parpa amta thuna la omi. Hoi hoi lai lai. Kura laimana kaurisi ayamta. Osal sa. Ngak to wari tanabaga si tanapami khangloido masimane. Hingsabi haibada sabik sai. Hairam laga toma ngaho pukri mapal tamna satki. Mathangi numitni ayuki matamda bibaton sangon gado ningthina sitok singdok laga sangom sumla matung sansing adubu irulu zabiri. Sumlei masu makuda sangom kon ama paiduna thorak laga sangon tamna laktuna hai. Ta bibaton se nangi sangom selai. Bibaton mamai dilai thokta tapna khumlei. Tham ai ngak leraga thaklagi. Kai ngak leraga thaktoino lumbu sari kasida thaula. Thauraba se inkradi hauroiba. Leima yani tham ai thagem. Kainu ta bibaton nang waingonda sauri. Ngarangai na isokra langki bagi hausibau sawi raiba. Nati leima ai san irulu zari kutsole haidun tawbani. Is adugi oira adudi se ai inbigi nang tha oduga. Nati leima ai adum thaksagim se thamu sangom do. O aina sangom inbibasa yam kaira boire. Phare phare matungdi ai amuk na hairoroigi. Haiduna sumleima mamai gadu leithoklaga sausinaduna lei. Mataw sida nungaitraduna bibaton tapna hairei. Sum minu kredi phasade haiduna haibani leima. Kaigi phasadaba kemta khalunusi. Thaoba ai inbigi se. Hairaga sangomdu bibaton de inbi sumleimana. Hosi mangaidana sibu kayamwabu thabok thaktuodi pharedana se. Leima nangi ningai sidi ontokna kankre. Mina uradi aibu ningthina ngangnabiraroi. Yare he taningdik. Sangon sidabu kana laktorige. Ado ngai khone tabi baton. Nangna aikhoi sangoida tumisa wadro. Ningtham tha matamdana ingbana unhisen bagi awaba adagi kalen matamdana kang mayam sikbagi tumpham saphomga khangbra haiba. Kana sulai jadabai gidi masina penjari de leima. Khurane bu yokpirak puse. Sina aidi penthokjare. Aduga asuk nungsibi sel nang sulai risidi. Kalena kak siktanaba nangna komla makuga mei thabi. Adagi ningtham thadana nangna phaijub adum pibi. Nungdigi saisang hawba mayang masupise. Sidagi hena karam nungaiba mau thirudoino. Ahidi sina penjari. Lai sidagi hena nungaiba lai tapi baton. Pidoina ina noma. Miyoi boina poklaklabadi awabasu masakhangba. Karigumba kana phai natra. Aduna matam khradi sumai lai ni khando. Kuireroi nang siam nungairaglani. Aduna kamaina. Nangdi kamai khangino. Madubu haibekta ngamrane. Aidi ngamni. Aidi laini tapi baton. Is leima nangsu aibu khra pangi haiduna hekta haijili. Hayobse kamai khangino mi. Haidokpa yade mi tapi baton. Yengbada kal ngaibada tamoba. Punsisibu thasi dum oidun laiba yabrane. Thansu amu oiraktoini kaino. Hoi adudi ai ngairake. Ado asidi kai sang thongduna leima. Honangna pamjaba soibumdo thongdoini nga tawbaga thaklaga. Horen ekhoni samina siko. Adudi haroni. Aibu sakrayam hena sangnaba ising holu sira khangbi. Holu. Ado thaknabi isingdi aidum soke. Tapi baton nangna sokpa isingse yamnai aduna imungidi holu nuko. Hoi iru mai thazanaba phisu phisamnaba adagi sansingidu holu rake. Nangsu sak thongluro adudi. Asumna wari sanaringai tomalna masanupibu kaurei. Ai pagi bema nangbu kadai dum leikrabage. Thaknabi sing kajikta pudhoroni pada. Hoi baba tari. Hairaga sumleima imungda sangki. Somdana tomal makuda thangjong masa mapaiduna bibatona alu talama phaidom aduda alu masa kayado khandoktuna pulang masa aduda hapni. Si yengni se. So yam khraba alu masa mayam se. Ai namu yengsilamdrabadi loina aremda manglamdoini ni se. Ai khaktani ko. Pamu ya thang khanglibase. Masi magnasu ai sel paiba ngamjaribani nalamdrabadi nahana sara helani. Haiduna madom murum solaga leiringai sumleima makuta isim kusai mapuduna lai. Baba se ising haibado somda lei. Kaino
ꯀꯩꯅꯣ ꯄꯥꯕꯟ ꯇꯩꯗꯨꯕꯣ ꯏꯪꯈꯣꯜ ꯐꯩꯗꯣꯝꯁꯤꯗ ꯀꯔꯤꯃꯨꯛ ꯊꯤꯔꯤꯅꯣ? ꯀꯗꯥꯏ ꯑꯃꯨꯛꯇ ꯊꯛꯀꯤ ꯏꯁꯤꯡꯗꯣ ꯅꯨꯡꯁꯥꯁꯤꯗ ꯑꯩ ꯄꯠꯇꯧꯔꯦ. ꯁꯦ ꯑꯂꯨ ꯃꯆꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯁꯦ. ꯃꯁꯤ ꯂꯣꯏꯅ ꯄꯤꯛꯑꯦꯗꯅ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯨꯗ꯭ꯔꯁꯦ. 이런바 아니래묵디 싸붙고는 뭐시 이몽도 부실루시. 아스 바바 하와이 타락 마루부터 싸우바 루시디 그나네 무콕도이바 아이가 말어 뭐시 이런바가. 헤이 빠무예 腾坑더비 너는 사닝더브수 아이사 살로 시부고 아이디네 빌라버네 생바 바하분능세 원통스 리크리다고 나티 나사가 빠마 뽑부스 나티 레이바 란텀시부 빠바나 하잉시부다 구먼웅다 합두나 부부 야가더리브라 하이버니. 헤이 토라이미사 ꯅꯪꯒꯤꯅꯤꯅꯦ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ. ꯑꯩꯅ ꯃꯥꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐꯥꯎꯕ ꯊꯤꯕꯤꯗ꯭ꯔꯤ. ꯑꯗꯨꯒ ꯃꯥꯅ ꯃꯄꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕꯁꯨ ꯁꯥꯏ. ꯍꯧꯖꯤꯛ ꯅꯃꯥ ꯑꯃ ꯇꯣꯛ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯑꯧ ꯄꯨꯁꯤꯜꯂꯛꯑꯣ. ꯍꯅꯨꯊꯪꯗꯨꯗꯅꯦ ꯀꯨꯟꯗꯣ ꯄꯔꯦꯡꯒꯗꯣ ꯅꯈꯨꯠ ꯊꯛ ꯊꯛ ꯍꯦꯛꯅꯤꯈꯩ ꯍꯨꯛꯅꯔꯣ. ꯑꯩ ꯂꯨꯍꯣꯡꯕꯒ ꯂꯥꯏ ꯄꯥꯕ ꯍꯥꯟꯅ ꯂꯨꯍꯣꯡꯊꯣꯛꯑꯁꯤ. ꯍꯣꯏꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒꯅꯦ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯍꯣꯡꯍꯧꯔꯒꯦ. ꯍꯤꯡꯆꯥꯕꯤ ꯅꯪ ꯍꯥꯟꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ. ꯃꯁꯤꯒꯤ ꯄꯥꯕꯁꯦ ꯄꯨꯔꯥ ꯏꯐꯠꯇꯅꯤꯀꯣ. ꯑꯩꯒꯁꯦ ꯃꯥꯅ ꯀꯦꯝꯇ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ ꯃꯁꯤ. ꯄꯥꯕ ꯃꯤ ꯐꯠꯇ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯣ ꯍꯦꯛꯇ ꯂꯥꯎꯅꯩ. ꯅꯨꯡꯁꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ. ꯃꯃꯥ ꯌꯥꯎꯅ ꯌꯣꯛꯄ ꯑꯣꯏꯕꯅ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯑꯣꯏꯅꯖꯒꯗꯕ ꯈꯨꯗꯤꯡ ꯁꯨꯝꯂꯩꯃꯒꯤꯗꯤ ꯃꯥꯒꯤ ꯄꯥꯕꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯅꯤ. ꯑꯉꯥꯟꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯁꯨꯝꯂꯩꯃꯒꯤ ꯑꯄꯣꯛꯄꯤꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯃꯁꯥꯒꯤꯗ ꯈꯟꯕꯗ ꯇꯣꯃꯥꯜ ꯅꯍꯥ ꯑꯣꯏꯅ ꯄꯥꯈ꯭ꯔꯥ ꯑꯣꯏꯅ ꯂꯥꯛꯈꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯁꯨꯝꯂꯩꯃ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯄꯦꯅꯨꯒ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯔꯤ. ꯏꯇꯥ ꯄꯦꯅꯨ ꯅꯪꯒꯤ ꯅꯨꯄꯥꯒꯁꯦ ꯑꯍꯨꯝ ꯀꯣꯏ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ. ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ? ꯍꯣꯏ ꯑꯐꯕ ꯃꯈꯜꯅꯤ ꯀꯩꯅꯣ ꯏꯇꯥ ꯂꯩꯃ. ꯅꯪꯗꯤ ꯅꯣꯏ ꯄꯥꯕꯅ ꯅꯨꯄꯥ ꯊꯤꯕꯤꯕꯅꯤꯅ ꯐꯩꯗꯣ. ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯊꯤꯕꯤꯗꯨꯔꯦ? ꯑꯗꯨꯅ ꯏꯁꯥ ꯏꯇꯣꯝꯇꯅ ꯊꯤꯖꯔꯤꯕ. ꯑꯁ ꯏꯇꯥ ꯄꯦꯅꯨ ꯅꯪꯁꯤꯗꯤ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯃꯃꯝ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛꯇ ꯑꯍꯨꯝ ꯀꯣꯏꯁꯤꯜꯂꯤꯗꯨꯕꯨ ꯀꯤꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯨ. ꯅꯨꯄꯥꯒꯅꯦ ꯌꯥꯝ ꯅꯛꯁꯤꯟꯅꯕꯤ ꯅꯨꯄꯤꯁꯦ ꯃꯤꯅ ꯁꯨꯝꯅ ꯍꯥꯏꯅꯗꯕꯅꯤꯀꯣ ꯏꯇꯥ. ꯏꯇꯥ ꯂꯩꯃ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨ ꯇꯣꯏꯅ ꯎꯅꯕ ꯅꯠꯇꯦꯗ. ꯁꯨꯝ ꯆꯝꯅ ꯈꯪꯅꯕꯩ ꯋꯥꯅꯤ. ꯑꯩꯗꯧꯅ ꯅꯨꯄꯥ ꯃꯣꯏꯁꯨꯅꯦ ꯅꯨꯄꯤ 4-5 ꯂꯣꯏ ꯀꯣꯏꯔꯝꯗꯣꯏꯅꯤ. ꯃꯥꯅ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯅꯤ ꯍꯥꯏꯗꯨꯅꯤ ꯏꯇꯥ ꯂꯩꯃ ꯅꯪꯕꯨ. ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯈꯪꯗꯦꯗ ꯅꯣꯏꯅ ꯅꯨꯄꯥꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏ ꯑꯩꯅ ꯑꯃꯐꯥꯎ ꯀꯣꯏꯒꯦ ꯉꯝꯗꯦ. ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯍꯩꯃꯥ ꯀꯅꯥꯅꯣ ꯅꯪꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯁꯤꯕꯨ ꯏꯇꯥ? ꯑꯩꯅ ꯇꯦꯡ ꯄꯥꯡꯕꯤꯌꯨꯔꯣ? ꯍꯥꯏꯌꯣꯕ ꯀꯅꯥꯅꯣ? ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯏꯇꯥ. ꯉꯥꯏꯈꯣꯅꯤ ꯏꯇꯥ ꯂꯩꯃ. ꯑꯩꯗꯤ ꯋꯥ ꯑꯃꯇꯪꯒꯤ ꯈꯜꯂꯒ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥ ꯁꯃꯨꯗꯣ ꯈꯪꯉꯤꯗꯅ? ꯍꯣꯏ ꯈꯪꯉꯤ ꯏꯇꯥ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯍꯣꯏ ꯏꯇꯥ ꯇꯥ ꯁꯃꯨꯗꯨꯅꯅꯦ ꯅꯪꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯈꯔ ꯄꯥꯎ ꯆꯦꯟꯕꯤꯌꯨ ꯍꯥꯏꯔꯛꯏꯕ. ꯑꯁ ꯆꯠꯊꯣꯗ ꯑꯣꯔꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯨꯁꯨꯛ ꯃꯨꯔꯒ ꯐꯨꯋꯥꯎꯅꯔꯗꯅ ꯃꯅꯥꯇꯣꯟ ꯈꯨꯆꯥꯎꯗꯨꯅ ꯁꯥꯃꯨ ꯑꯁꯦꯡꯕꯗꯤ ꯍꯦꯜꯂꯤ. ꯏꯇꯥ ꯄꯦꯅꯨ ꯍꯩꯅꯗꯦ ꯑꯩ ꯇꯜꯂꯦ. ꯑꯗꯣ ꯁꯦꯜꯗꯤ ꯌꯥꯝ ꯄꯥꯏꯕꯅꯤ ꯏꯇꯥ ꯂꯩꯃ. ꯏꯕꯦꯝꯃ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯩꯅ ꯌꯥꯝ ꯀꯤꯔꯤꯁꯦ. ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯗꯤꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯒꯟꯕꯅꯤ. ꯊꯃꯣꯏ ꯃꯁꯤꯡ ꯊꯤꯉꯝꯗ ꯄꯥꯟꯕꯅꯤ. ꯁꯦꯜ ꯄꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯅꯁꯨ ꯌꯥꯝ ꯄꯥꯝꯕꯅꯤ. ꯇꯜꯂꯤ ꯑꯩ ꯀꯛꯆꯤꯡ ꯌꯥꯝ ꯏꯟꯕ ꯆꯨꯍꯤ ꯆꯐꯨꯒ ꯄꯥꯝꯖꯗꯦ. ꯃꯥꯅ ꯁꯦꯜ ꯄꯥꯏ ꯀꯥꯏꯅꯒ ꯑꯩ ꯂꯧꯅꯤ ꯀꯩꯁꯨ ꯈꯟꯖꯔꯤ ꯃꯥꯜꯂꯦ. ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯗꯕ ꯁꯥꯃꯨꯗꯣ. ꯍꯩꯃꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤꯗ. ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇ. ꯀꯥꯟꯅꯗꯦꯁꯦ ꯂꯥꯛꯑꯣ ꯃꯇꯝꯁꯨ ꯐꯅ ꯉꯜꯂꯤ. ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯒ ꯎ ꯃꯪꯒ꯭ꯔꯥ ꯍꯩꯉꯥꯟ ꯇꯧꯔꯒ ꯆꯥꯔꯨꯁꯤ. ꯍꯣꯏ ꯆꯥꯔꯨꯁꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯇꯣꯃꯥꯜꯅ ꯄꯤꯕꯥꯇꯣꯟꯕꯨ ꯁꯟ ꯁꯥꯍꯜꯂꯒ ꯃꯅꯪꯒꯅ ꯂꯦꯞꯇꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯈꯠꯅꯕ ꯌꯦꯡꯂꯤꯕꯗꯨ ꯁꯨꯝꯂꯩꯃꯅ ꯍꯦꯛ ꯎꯔꯝꯃꯤ. ꯃꯇꯧꯁꯦ ꯁꯨꯝꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ. ꯍꯩꯃꯥ ꯄꯥꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ? ꯇꯥ ꯄꯤꯕꯥꯇꯣꯟꯁꯤꯕꯨ ꯃꯣꯔꯥ ꯑꯣꯏꯅꯒ ꯎꯔꯕ꯭ꯔꯣ? ꯑꯃꯁꯤ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯆꯤꯡꯊꯩ. ꯑꯁ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯁꯤꯗꯤ ꯄꯨꯇꯧ ꯌꯦꯠꯈ꯭ꯔꯦꯗꯀꯣ. ꯑꯁꯤ ꯌꯨꯝꯊꯪꯅꯕꯗ ꯈꯠꯅꯔꯤꯁꯦ ꯇꯥꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ. ꯁꯨꯝꯂꯩꯃ ꯄꯤꯕꯥꯇꯣꯟꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯄꯥ ꯇꯣꯃꯥꯜꯗ ꯃꯣꯟꯁꯤꯜꯂꯒ ꯄꯥꯕ ꯅꯪꯕꯨ ꯂꯤꯛꯄꯗ ꯅꯠꯇꯅ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯧꯒꯁꯨ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯤꯔꯕ? ꯃꯤꯒꯤ ꯏꯃꯨꯡ ꯈꯠꯅꯖꯕꯁꯤꯕꯨ ꯇꯥꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯣ ꯍꯥꯏꯕꯅꯤ ꯄꯥꯕ ꯅꯪꯕꯣ? ꯍꯩ ꯂꯪ ꯇꯥꯁꯤꯜꯂꯤꯅꯤꯅꯦ ꯑꯩꯁꯨ. ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯗꯕ ꯂꯩꯇꯦ. ꯅꯪꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯁꯨꯃꯥꯏ ꯈꯠꯅꯗꯣꯏꯕ. ꯑꯁꯦ ꯈꯠꯅꯔꯤꯁꯦ ꯁꯦꯜ ꯂꯩꯇꯕꯒꯤꯅꯤ. ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯨꯒꯦ ꯂꯥꯛꯑꯝꯕꯗꯣ ꯑꯩꯅ ꯄꯤꯗꯦꯗꯅ. ꯑꯗꯩꯗꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯨꯝ ꯈꯠꯅꯈ꯭ꯔꯦꯗꯣ.
ꯄꯥꯕꯗꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯈꯤꯕꯗꯤ ꯀꯩꯗꯧꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯄꯨꯔꯛꯇꯅ ꯀꯔꯤꯒꯤꯗꯤ ꯁꯦꯜ ꯄꯤꯗꯣꯔꯤꯕ ꯍꯥ ꯄꯤꯔꯣꯏꯅ ꯑꯩꯗꯤ ꯄꯤꯔꯣꯏ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯁꯦꯜ ꯄꯨꯐꯝꯂꯣ ꯑꯁ ꯅꯪ ꯁꯤꯗꯤꯀꯣ ꯄꯥꯕ ꯃꯤꯒꯤ ꯈꯠꯅꯕ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯥ ꯄꯤꯕꯥꯇꯣꯟꯁꯤꯁꯨ ꯄꯥꯕꯅ ꯃꯣꯏꯔꯥ ꯁꯥꯍꯜꯂꯤꯅꯦ ꯑꯗꯨꯒ ꯏꯃꯥ ꯏꯄꯦꯝꯃ ꯉꯥꯏꯍꯥꯛꯇꯪ ꯁꯟ ꯁꯥꯕꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯨꯝ ꯂꯩꯃ ꯄꯤꯕꯥꯇꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯄꯤꯕꯥꯇꯣꯟ ꯅꯈꯨꯠꯇꯣ ꯅꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯪꯁꯨꯕ ꯇꯠꯂꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯆꯤꯟꯁꯦ ꯄꯣꯛꯈꯥꯏꯕꯦꯛ ꯉꯝꯗꯕꯁꯤꯅ ꯅꯪꯅ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯍꯣꯏ ꯍꯣꯏ ꯉꯥꯛꯇꯅꯤꯗꯣ ꯅꯪꯗꯤ ꯂꯩꯃ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥꯗꯤ ꯌꯥꯝ ꯂꯨꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯗꯨꯅꯦꯕ ꯏꯆꯥ ꯄꯤꯕꯥꯇꯣꯟꯒꯤ ꯁꯕꯥꯟ ꯑꯐꯕꯁꯦ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯅꯦꯠꯄꯅꯤꯗ ꯌꯥꯝ ꯀꯜꯂꯤ ꯃꯁꯤꯐꯥꯎ ꯂꯦꯡꯗꯦ ꯍꯌꯦꯡ ꯑꯩ ꯅꯥꯔꯛꯄꯗ ꯃꯥꯅ ꯊꯥꯡꯕ ꯐꯥꯎꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯃꯥ ꯄꯤꯕꯥꯇꯣꯟꯒꯤ ꯁꯕꯥꯟꯒꯗꯨ ꯌꯦꯡꯖꯩ ꯉꯁꯥꯏꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯄꯦꯅꯨꯁꯨ ꯁꯨꯝꯂꯩꯃꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯁ ꯏꯇꯥ ꯂꯩꯃ ꯇꯥ ꯄꯤꯕꯥꯇꯣꯟꯁꯤꯗꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯑꯝꯇ ꯍꯥꯏꯕꯤꯒꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝꯂꯩꯃ ꯏꯁꯧ ꯂꯥꯡꯂꯒ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥꯝꯗꯨꯕ ꯌꯥꯗꯦ ꯂꯥꯎꯀꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯇꯣꯃꯥꯁꯁꯨ ꯃꯗꯣꯝ ꯂꯦꯞꯇꯨꯅ ꯂꯥꯎꯍꯧꯔꯤ ꯍꯥꯏ ꯕꯦꯃꯥ ꯄꯦꯅꯨ ꯅꯪ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯎ ꯍꯩ ꯅꯇꯥ ꯂꯩꯃꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯂꯩꯀꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛꯇ ꯍꯣꯠꯅꯒꯗꯧꯅꯤ ꯁꯨꯝꯂꯩꯃ ꯄꯦꯅꯨꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯎ ꯃꯪꯒ꯭ꯔꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯀꯨ ꯅꯤꯡꯊꯤꯅ ꯈꯣꯛꯏ ꯄꯦꯅꯨ ꯃꯪꯒ꯭ꯔꯥꯗꯨ ꯃꯀꯨ ꯈꯣꯛꯅ ꯈꯣꯛꯅ ꯁꯨꯝꯂꯩꯃꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏ ꯏꯇꯥ ꯂꯩꯃ ꯇꯥ ꯄꯤꯕꯥꯇꯣꯟꯁꯦ ꯎꯗꯕ ꯀꯨꯏꯔꯦꯕ ꯑꯩꯗꯤ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯔꯤꯕꯣ ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯗꯅ ꯑꯩ ꯑꯣꯏꯖꯔꯒꯦ ꯏꯇꯥ ꯄꯦꯅꯣ ꯅꯪ ꯅꯃꯤꯠ ꯌꯥꯝꯃꯜꯂꯤꯀꯣ ꯏꯕꯦꯝꯃ ꯀꯥꯟꯅꯔꯣꯏ ꯋꯥꯈꯜꯒꯗꯣ ꯌꯥꯝ ꯁꯥꯒꯠꯂꯨꯅꯨ ꯃꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯖꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕꯗꯣ ꯃꯗꯨ ꯑꯗꯨꯝ ꯀꯣꯏꯌꯨ ꯍꯥ ꯇꯥ ꯄꯤꯕꯥꯇꯣꯟꯒꯤꯕꯨ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯑꯁ ꯊꯣꯛ ꯆꯥꯈ꯭ꯔꯦꯗ ꯃꯥꯏ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯂꯩꯕꯅꯦ ꯅꯨꯄꯤ ꯂꯩꯕꯅꯦꯕ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯤ ꯑꯃ ꯀꯨꯏꯔꯔꯣই ꯃꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯣꯏꯗ ꯃꯤ ꯈꯪꯅꯖꯕ ꯂꯩꯔꯗꯤ ꯇꯜꯂꯤ ꯌꯦꯠꯄ ꯑꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ ꯈꯨꯐꯖ ꯆꯥꯗꯦ ꯍꯥꯏꯕ ꯃꯁꯥꯒ ꯐꯔꯗꯅ ꯑꯗꯨꯕꯨꯗꯤ ꯂꯦꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯉꯥꯏꯈꯣ ꯏꯇꯥ ꯂꯩꯃ ꯅꯣꯏ ꯄꯥꯕꯅ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯗꯣꯏꯔꯕ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯋꯥꯊꯤ ꯉꯥꯡꯗꯅꯗ ꯂꯩꯔꯗꯨꯅꯤ ꯍꯣ ꯍꯌꯦꯡꯁꯦ ꯑꯩꯕꯨ ꯌꯦꯡꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯄꯥꯝꯕ ꯑꯃ ꯀꯣꯛ ꯈꯜꯍꯧꯔꯣ ꯀꯩꯅꯣ ꯅꯪ ꯍꯦꯛ ꯈꯜꯂꯣ ꯏꯕꯦꯝꯃ ꯑꯩ ꯄꯥꯝꯖꯗꯦ ꯑꯝꯇ ꯍꯩꯃ ꯑꯗꯣ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅꯁꯨ ꯃꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗꯤ ꯂꯥꯛꯇꯣꯔꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯂꯥꯛꯆꯁꯅꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯨꯄꯥꯒ ꯂꯣꯏꯅ ꯀꯥꯏꯗ ꯆꯠꯍꯟꯗꯣꯏꯅꯤ ꯌꯦꯡꯉꯣꯕ ꯀꯩꯗꯧꯗꯨꯅ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯂꯩꯃ ꯌꯦꯡꯕꯗ ꯀꯜꯂꯣ ꯀꯨꯝꯍꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯩ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯕꯥꯜꯅ ꯕꯥꯔꯇꯣꯟ ꯇꯧꯔꯨꯕ ꯅꯨꯄꯥ ꯄꯥꯈꯪ ꯃꯈꯩꯗꯨ ꯄꯔꯦꯡ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕ ꯇꯣꯝꯅꯧ ꯇꯣꯝꯅꯥꯎ ꯁꯨꯃꯥꯡꯗꯥꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ ꯈꯨꯔꯥꯕꯨ ꯑꯩꯈꯣꯏꯅ ꯊꯧꯒꯜꯂꯣꯟ ꯎꯠꯆꯔꯤ ꯌꯥꯅꯤ ꯁꯨꯝꯂꯩꯃ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯄꯨꯖꯈ꯭ꯔꯒꯦ 이bun가 쌍행 와 이사 누피 부부 야키로 시세 피다 손을 까클로 오 파무 아두디 이사 무더 석닥심이고 이bun고세 호이 쿠라 이bun가 아이기 밍 또ඹ 거우세 레이팜나 아스와이다기 이마 빠바 니묵 레이키지 혹시 아이 미기 눅랭오이 혼바 크라크라 세세 누피 이마다 팜자부다기 쿠라기 이사 누피기 보르 팜자이 하이비두다 락세버니 또마 ꯇꯣꯝꯕꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯛꯇ ꯑꯁꯤꯒ ꯁꯝꯕꯜꯗ ꯄꯨꯟꯕ ꯄꯩꯌꯥ ꯅꯣꯡꯈꯥꯡ ꯁꯥꯏꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯆꯥꯅꯨꯄꯤ ꯊꯥꯛꯄꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ ꯃꯁꯥ ꯐꯥꯎꯕ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯁꯤꯕꯣ ꯃꯌꯥꯡ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯀꯪꯂꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯇꯣꯝꯕꯥꯜ ꯑꯣ ꯏꯕꯨꯡꯉꯣꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯦꯗ ꯍꯣꯠꯅꯧ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯦꯝꯇꯛ ꯇꯧꯕ ꯅꯪꯒꯤ ꯑꯃꯨꯛ ꯁꯛꯇ ꯍꯣ ꯈꯨꯔꯥ ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯝꯅꯥꯎ ꯀꯧꯖꯩ ꯂꯩꯐꯝꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗꯒꯤꯅꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯁꯨꯖꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝ ꯁꯨꯝ ꯑꯣꯏꯔꯛꯄꯁꯤꯗ ꯈꯨꯔꯥꯅ ꯕꯣꯔ ꯑꯃ ꯄꯥꯝꯖꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯁ ꯁꯤꯃꯁꯨ ꯄꯨꯔꯥ ꯁꯦꯒꯥꯏꯕ ꯇꯦꯛꯁꯤꯅꯤꯅꯦ ꯅꯦꯝꯃꯤꯕ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯅꯣꯏꯔꯤꯕ ꯃꯤꯒ ꯄꯤꯖꯅꯤꯡꯕ ꯃꯣꯏ ꯑꯃꯁꯦ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ 이bun가 masina kari kamdauba sakta o aigi pali tarbra o khuraibo aise iming tomnau kawi khangani ko adugana aina hojik kari tawi hayo haragadi ai kisum tawdi
nung phadok thabak subu sat sam nai bada yam nungai lebe mini dei khoi di nung mata lausing ga subi mi nati isak haira tok bajakra baisi thaja ga yingjo I masi madi khonda si kai nomni na masak ni na khamtek labu ugi usama aduga phajaba ka suyam sai na karai di huran man mayam imak nu pau ni haida lak ni siba tuka zaida seng ba pare masi di sa amun pitak laga ikta thadokra gi asi khanduna tomal imung dam mai onsin duna hai bema pinu ibagi sumlei ma nabung singi saga tu puthorong ni noi ba penu silei masu sadu puthok tuna nupa humadu da pi penu na ibung sing cha thakse somda lei jari tomal su masanu pi da yeng duna ibung ohuma se ai isanu pi haido sida lei maming na sumlei ma kau hauzik isanu pi na khoi humda sintha amam pi gani maduda kwaidagi isudan thabak tangthoropu nupa tuda isanu pi pi ga dori bani silei masu momon khajik nok laga hai somna phambiri bibung sina aikhoi sumang da leriba lai khuding muk saw gonung ase mase thangat pi aidi masama u phabunu pase kalakse maramdi isa phabuna lani hainari baduni aduga ibung nem tak tawbasina uthakta paliba yongsak singse hekpiram nupa ma oina wangsaw basisu kane haijariba hayeng isa isu apik pasaw hendap yaudana ba aduga ibung aroibasina aikhoi gi amang sangdo amukta sengdok piram yongsak panthani na yadriba aikhoi amang sangdo changba ngamtre masigi sintha humse masak thok tawba ngamba mida ai ipuroibani khanjagani wai sitabada tomnodi phukhagatuna saung hairi satlo dada mogi amang sang sengu kai nui na pa kok tang du da hek sengat I kana da usitrini kai nang na trasu nupi masak phajui purap lei kai ai sat khalawro nogi board hai tu da tomnau satkrabada tombaga tomnauga asumna tumina hayogi tomana nupi si nang na mu phanglabaso ai na mu phanglabaso aphang mami tu na phangau drama mi du ki mama nu pi no se masi semna se bu kari kai gi tho hoi tho yai madu tau se ado khong asuk nem bai na yungsa ye pa phangne se thadi tha ki reta adu budi to ai su saban mata siga asuk jakru bunung sibu thangat pangam ni di manglan na pa mangki de he adu bu laibak sangeng bai du ni yengu si law hai du na ani du magi angamba pangal lawsing season hatu na hotna zai oi ba kari du nung si de nung kra dong thok he masi thangat ke ya Sui drin tawrisi manang lagay ganun tawri pi mangsili da naide suway dong takit na tungpo dari ay yung dahan jahura gila sidi hai do na tomba kuday na may gato kan na paisin do na sen kirami sen na tomnaw buta na maso hayrami uy tawa niya ba ay adre sali nupi isi nang yung isaw tomba na sen kibado yeng laga hai karino mo sila kuday na may isi kanasing kanaga makunga si sapsin na nga sen krisna yongsak sina marol ama atiyada panne yaroi da sidi yongsak hekna ma sai sina sai su piraga aibo kamai hek tu no sibo u ka ba soi de di paliti tuksa batam asum na bor khan bagi sangeng asi mai amada paktrabada nupa hom du loina magi mayum danaki sumleima mapada on singduna baba bor khan bagi thoram loireni ko karai da ki bu ko luri ba khang mayam no sikidu ba masak singduga thongda sa pusumman bangakta matung manaw asikum nupa pusilakanu ko ai de haibiri sini baba ipagi bema isagi bor matang pamje haiduna ipasu aduk matawubani ado hojik laklamba humdudi ipasu tasing pamde he oho matungda phajaba lakpringsi ngasi di susu imungda sam asam na matam khra hokra matung nongman numit amadadi mabang laikai gi senjau paibada maming sakli besamu tomalgi yumda laktuna asumna hai khurabu aidi khuragi isan pise odo nusi zakraba seita nasin thi hai haijina be oiramnabadi se norokta takrage maram sina khuragi isan pise aingunda thajabiru khurana thajabi ni baharbadi aigi lawsangam ma khurada hojimeta pidokjarge aduga khunjina lairiba aigi khol sabudusu khuragi oibiru hekta ngorong ongna pijagadabni ko khura pidori arikpa tomaldi mina lemna pirani haibu wasi tabada harau masana pibu hekta pini hani ya thorak lammi ha kariba ye kaide adri bungo ibungo samuda isana bi thajarage ko ibungo da man leija baibse
ꯏꯁꯥꯅ ꯄꯤꯒꯤꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯡꯁꯤꯒꯦ ꯍꯥꯏꯕꯨ ꯑꯗꯨꯗꯤ ꯈꯨꯔꯥꯅ ꯌꯥꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯔꯒ ꯍꯣꯡꯁꯤ ꯍꯥꯏꯕꯕꯨ ꯈꯨꯔꯥ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯌꯥꯏ 이봉우의 아빠도 ꯑꯗꯨꯗ ꯇꯧꯁꯤ ꯈꯨꯔꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯆꯜꯕꯨ ꯆꯥ ꯂꯣꯜꯍꯜꯒꯦ ꯆꯥ ꯑꯝꯇ ꯊꯛꯁꯤꯅꯤ 이봉우 ꯁꯝꯃꯣ ꯈꯨꯔꯥ ꯌꯥꯔꯦ ꯆꯥꯒ ꯇꯧꯕꯤꯔꯨꯔꯅꯨ ꯑꯉꯥꯡ ꯋꯥꯅꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯊꯛꯆꯔꯛꯄꯗ ꯃꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯖꯔꯒꯦ ꯀꯔꯤꯝꯇꯁꯨ ꯁꯦꯕꯥ ꯇꯧꯗ꯭ꯔꯦꯅꯦꯁꯦ ꯉꯥꯏꯈꯣ ꯅꯪ ꯈꯨꯔꯥꯅꯦ ꯅꯪꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦꯀꯣ ꯌꯥꯔꯦꯗ ꯈꯨꯔꯥ ꯂꯩꯕꯤꯌꯨꯔꯣ ꯑꯩ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯧꯕ ꯂꯩ ꯌꯥꯅꯤ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨ ꯆꯠꯈ꯭ꯔꯕꯗ ꯇꯣꯃꯥꯜ ꯅꯣꯛꯃꯤ ꯃꯗꯨꯝ ꯍꯥꯏꯍꯧꯏ ꯏꯁ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯁꯦꯜ ꯐꯪꯉꯤ ꯄꯥꯏꯔꯦ ꯃꯁꯛ ꯑꯁꯤꯁꯨ ꯈꯖꯤꯛ ꯑꯔꯤꯕ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯌꯥꯔꯦ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯁꯨ ꯐꯖꯩ ꯃꯁꯤꯗ ꯏꯆꯥꯅꯨꯄꯤ ꯄꯤꯗꯅ ꯀꯅꯥꯗꯕꯨ ꯄꯤꯔꯨꯅꯤ ꯍꯥꯏꯕꯒꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯨꯝꯂꯩꯃ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯃꯄꯥꯕꯨ ꯆꯥꯗꯧ ꯃꯈꯩ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯍꯔꯤ ꯀꯔꯤꯅꯣ ꯅꯤꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗ꯭ꯔꯦ ꯑꯗꯨ ꯀꯤꯕ ꯁꯛꯄ ꯑꯃ ꯎꯠꯂꯤꯕꯗꯨꯗꯤ ꯍꯦ ꯄꯥꯕ ꯅꯪ ꯅꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯅꯆꯥꯅꯨꯄꯤ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥ ꯆꯥꯛ ꯊꯣꯡꯕꯤꯗꯧꯔꯤꯒꯦꯕ ꯅꯠꯇꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏꯄꯥꯒꯤ ꯂꯩꯃ ꯇꯞꯊꯈꯣꯅꯤ ꯅꯪꯕꯨ ꯑꯁꯤꯁꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯋꯥꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡꯗꯕꯨ ꯁꯥꯒꯤ ꯀꯧꯖꯔꯕꯁꯨ ꯌꯥꯝ ꯐꯈ꯭ꯔꯦ ꯁꯦꯜꯁꯨ ꯄꯥꯏꯗꯣ ꯃꯁꯛꯁꯨ ꯀꯕꯛ ꯌꯥꯏ ꯑꯍꯜ ꯂꯃꯟꯒꯁꯤꯅ ꯃꯁꯛ ꯈꯪꯂꯤꯕ ꯈꯨꯕꯨ ꯈꯨꯔꯨꯝꯕꯋꯣ ꯕꯛꯇꯤꯕꯨ ꯀꯠꯁꯤꯜꯂꯛꯎ ꯏꯁ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯏꯕꯦꯝꯃ ꯄꯥꯝꯅꯤꯌꯦ ꯄꯥꯕꯗꯤ ꯑꯔꯦꯝꯕꯗ ꯄꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯈꯔꯗꯨꯅꯅꯦ ꯃꯤꯠ ꯊꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯂꯧ ꯏꯪꯈꯣꯜꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯤꯕ ꯅꯠꯇ꯭ꯔꯕ ꯏꯃꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯉꯁꯤ ꯑꯁꯨꯛ ꯋꯥꯅꯁꯨ ꯋꯥꯔꯝꯂꯣꯏꯕ ꯄꯥꯕ ꯅꯪꯗꯤ ꯅꯆꯥ ꯑꯩꯕꯨꯅꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯀꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯃꯤꯐꯠꯇ ꯃꯆꯥ ꯌꯣꯟꯕ ꯃꯄꯥꯅꯤ ꯅꯪꯗꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨꯅꯦ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯏꯄꯥꯁꯨ ꯀꯞꯅꯤꯡꯉꯤꯅꯦ ꯃꯤꯠꯀꯤ ꯄꯤꯁꯩ ꯈꯥꯝꯕꯒ ꯉꯝꯗ꯭ꯔꯦ ꯂꯩꯑꯣꯏꯈ꯭ꯔꯕꯤꯅ ꯃꯥꯗꯣ ꯄꯟꯒꯅꯣꯏꯃꯤ ꯅꯪꯕꯨ ꯄꯟꯅꯤ ꯄꯥꯕꯅ ꯑꯩꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗ ꯌꯣꯟꯊꯣꯛꯂꯒ ꯅꯨꯄꯥꯗꯨ ꯐꯩꯅ ꯊꯥꯖꯔꯨꯕꯒꯤ ꯋꯥꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ ꯃꯗꯨꯒꯤ ꯁꯃꯨꯗꯣ ꯅꯨꯄꯤ ꯀꯌꯥ ꯁꯨꯔꯤ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯂꯣꯜꯂꯤꯁꯦ ꯍꯟꯗꯛꯁꯨ ꯑꯃ ꯂꯨꯍꯣꯡꯗꯨꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯁꯦꯜ ꯐꯅꯌꯥꯝ ꯄꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯤ ꯉꯝꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜꯒꯗꯣ ꯌꯥꯝꯅ ꯄꯤꯊꯣꯛꯑꯁꯨ ꯆꯠꯂꯣ ꯄꯥꯕ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯤ ꯍꯥꯏꯔꯝꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯥꯏꯗꯤ ꯍꯥꯏꯔꯝꯗꯣꯏꯅꯣ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏ ꯍꯥꯏꯔꯝꯗꯣꯏꯅꯣꯕ ꯄꯥꯈꯪ ꯁꯥꯔꯤꯅꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯃꯨꯛ ꯀꯤꯖꯕꯁꯦ ꯑꯅꯤ ꯁꯨꯗꯦ ꯄꯥꯕ ꯃꯈꯣꯏꯗꯤ ꯅꯨꯄꯤ 4-5 ꯂꯣꯏꯅ ꯂꯣꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯗꯨꯝ ꯊꯝꯕꯅꯤ ꯑꯩ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯖꯗꯦ ꯍꯥꯏꯁꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯕꯦꯝꯃ ꯅꯄꯥ ꯑꯩꯗꯧꯅ ꯐꯕ ꯅꯨꯄꯥꯗꯤ ꯃꯇꯝꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤꯗꯣ ꯌꯥꯔꯦ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯑꯁꯨ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯧ ꯏꯪꯈꯣꯜꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯝꯃꯤꯅꯣꯕ ꯍꯣꯏ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯄꯤꯔꯨꯅꯤ ꯍꯥꯏꯕꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯍꯟꯗꯣꯛꯈ꯭ꯔꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀꯝꯗ ꯊꯣꯡꯉꯣꯏ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯌꯥ ꯋꯥꯅꯤ ꯍꯥꯏꯗꯣ ꯄꯥꯕꯅ ꯈꯪꯍꯟꯒꯦꯕ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯁꯨꯝꯂꯩꯃ ꯃꯁꯥꯒꯗꯣ ꯌꯥꯝ ꯅꯥꯟꯅ ꯅꯤꯡꯊꯤꯅ ꯀꯦꯔꯒ ꯃꯥꯒꯤ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯄꯤꯕꯥꯇꯣꯟꯅ ꯁꯔꯨ ꯀꯛꯂꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯈꯗꯥꯡꯒꯗꯣ ꯃꯦꯠꯇꯨꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥꯁꯤꯗ ꯇꯣꯃꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯌꯦꯔꯨꯝꯁꯦ ꯌꯥꯝ ꯆꯥꯊꯣꯛꯀꯅꯨꯅꯤ ꯅꯪꯕ ꯌꯦꯅꯥꯎ ꯑꯣꯜꯍꯜꯂꯕꯗꯤ ꯌꯦꯟꯕꯤ ꯃꯁꯤꯡ ꯍꯦꯜꯂꯛꯀꯗꯣꯔꯤꯕꯅꯤꯅꯦ ꯑꯩꯅ ꯆꯥꯔꯅꯨ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇ ꯆꯥꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯊꯣꯛ ꯏꯟꯈꯤꯗ꯭ꯔꯦꯗꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯁꯤꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯄꯥꯕ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯕꯣꯔ ꯑꯃꯇꯪ ꯊꯤꯕꯗ ꯑꯗꯨꯒ ꯉꯁꯤꯅꯕꯨ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯅꯤꯡꯉꯕ꯭ꯔꯣ ꯑꯧ ꯄꯥꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯁꯦꯜ ꯄꯥꯏꯕ꯭ꯔꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯏꯄꯥ ꯍꯦꯛꯇ ꯍꯥꯏꯅꯔꯨꯒꯦ ꯁꯦꯜ ꯄꯥꯏꯗꯦ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯦ ꯂꯥꯞꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯄꯥꯕ ꯑꯗꯨꯗꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯍꯥꯏꯔꯨꯔꯥ ꯄꯥꯕ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯍꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯇꯥꯕꯤꯕꯥꯇꯣꯟꯅꯁꯦ ꯑꯁꯤ ꯄꯥꯝꯃꯤ ꯏꯄꯥꯒꯤ ꯁꯨꯝꯂꯩꯃ ꯅꯪ ꯃꯇꯣꯏꯅꯔ ꯑꯁ ꯄꯥꯕ ꯑꯝꯇ ꯁꯥꯎꯒꯠꯈꯤꯅꯨꯁꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ
ꯑꯩ ꯋꯥꯍꯩꯒꯤ ꯇꯥꯎꯁꯤ ꯌꯦꯡꯉꯣ ꯇꯥ ꯄꯤꯕꯥꯇꯣꯟꯗ ꯑꯩ ꯂꯩꯔꯗꯤ ꯑꯩ ꯑꯇꯣꯞꯄ ꯌꯨꯝꯗꯁꯨ ꯆꯠꯂꯔꯣꯏ ꯄꯥꯕꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯒꯤ ꯄꯥꯕꯒꯤ ꯂꯧ ꯏꯪꯈꯣꯜꯁꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯁꯨ ꯋꯥꯔꯔꯣꯏ ꯄꯥꯕꯁꯨ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯔꯤ ꯍꯅꯨꯊꯪꯗ ꯏꯃꯥꯇꯣꯟ ꯊꯤꯕꯁꯨ ꯌꯥꯔꯣꯏ ꯇꯥ ꯄꯤꯕꯥꯇꯣꯟꯁꯦ ꯃꯔꯝꯁꯨ ꯃꯣꯛꯏ ꯄꯥꯕꯕꯨ ꯅꯣꯂꯨꯛꯅꯁꯨ ꯆꯠꯆꯩ ꯊꯕꯛ ꯁꯨꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯋꯥꯡ ꯆꯥꯎꯗꯅ ꯃꯁꯥꯁꯨ ꯐꯠꯇ꯭ꯔꯥ ꯂꯩꯅꯥ ꯇꯤꯟꯅꯥꯒ ꯑꯝꯇ ꯆꯦꯜꯂꯔꯣꯏꯗꯕ ꯅꯨꯄꯥꯅꯦꯃꯤ ꯄꯥꯕ ꯅꯪꯕꯣ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤꯀꯣ ꯄꯥꯕ ꯁꯨꯝꯕꯨꯗꯤ ꯁꯨꯝꯃꯤ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯗꯨꯗꯤ ꯀꯝꯗꯧꯕ ꯄꯥꯕ ꯂꯩꯀꯥꯏꯅ ꯈꯣꯏ ꯊꯥꯛꯄꯤꯕ ꯅꯠꯇꯦꯀꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯄꯤꯕꯥꯇꯣꯟꯁꯦ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯗꯕꯁꯤꯗ ꯄꯥꯕ ꯅꯪ ꯁꯦꯜꯗꯤ ꯌꯥꯝ ꯆꯣꯞꯄ꯭ꯔꯥ ꯍꯥ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯣꯜꯂꯒ ꯅꯇꯣꯝꯇ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯕ ꯑꯩ ꯆꯠꯈ꯭ꯔꯧꯔꯥ ꯑꯗꯨꯗꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯄꯤꯕꯥꯇꯣꯟꯒ ꯂꯨꯍꯣꯡꯖꯔꯣ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯊꯃꯣꯏꯁꯤ ꯄꯦꯟꯖꯒꯦꯕ ꯄꯥꯕ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯧ ꯅꯨꯡꯁꯤꯅꯤ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯝꯅ ꯀꯥꯏꯅꯊꯪꯗ ꯁꯨꯝꯂꯩꯃꯒꯤ ꯕꯣꯔꯗꯤ ꯄꯤꯕꯥꯇꯣꯟꯅ ꯑꯣꯏꯗꯨꯅ ꯄꯤꯕꯥꯇꯣꯟ ꯑꯃꯗꯤ ꯁꯨꯝꯂꯩꯃꯕꯨ ꯇꯣꯃꯥꯜꯅ ꯂꯨꯍꯣꯡꯕꯤꯈꯤ ꯀꯅꯥ ꯂꯩꯖꯗ꯭ꯔ ꯃꯍꯥꯛꯀꯤꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ